Prime Minister Allege Yojana scheme gi makhada yum sanaba application thajin khiba Bisnupur district ke Wangu Terakhong GP na konba ward number 2 da leiba beneficiary ahum gi mingda ward member na bank ki official singa manaraga masa khanghandana sel lauthoklam le haina maral sirakle hiramasiga mari leinana Wangu Naudangkhongda pangthokhiba Paugi mifamamada Wangu Naudangkhong ward number 2 dagi scheme asigi makhada yum sanabagi damak khanlaba amom Dilip Kumar na phongdorakpagi matungina mahake amade laikai aduge fibam soklaba yum sing Pmay gi makhada yum sanabagi damak ward number 2 gi member yauna mari leinaba official singna yum da laklaga photo fawba namke photo kapkraba matung beneficiary kharagi yum saba hauraga Makhoigi na saba haudabadagi ward member amade mari leinaba singda hanglubada asengba wafam phongdorakhide adubu thikatluba matamda makhoi ahum ase beneficiary list yauramkhe loinana yum sabagi ahanba amade anisuba tangka ke senfam fawba lauthokpiramle namthak tawriba thawong asigi matangda Laingakna akanba mitheng changbiyo amade makhoigi yum nauna sahanbiyo haina taksilakle paugi mifamaduda sarukya khibi laikai asimakta dage Sunita Kaubi amana phongdorakpada ward asigi ward member na sinduna mahakamadi laikai asigi miyoi kaya Moirang Primary Cooperative Bank da account hanghankhe mari leinaba singna yum sanabagi loan fawi faude haibiraktabadagi bank ke account statement lauthokluba matamdade bank account da ahan batangka ki oina lupa lising nifu-nipan amadi anisuba tangka ki oina lising humfunithoi changlamle adubu hairiba senfam ado mahak masa khanghandana ward member na bank ke official singamanaraga lauthoklamle haina maral sirakle Simon Pao matamda kogi GP sida daiba Pradhan member sina kogi report lakre aduga Pao bagi list leire adugu pasa sakibagi details leire adugu mana kogi di enta haibiyakre na phangga kari na phangji se na nungai tabade apoi office ta na check taw jaru bane ba matang ta tasine yauro me ji kham bane ba se ho haining no budi lai hai de ato to pa yimsa loan maming ta yaw da ba ko masagi account ki changa aga sigumai matang su apoi mini ko usi yaure ai sigi bank da e kon hangje aduga agi yimsa rong bidi phawe hai bi dre ngam gi se su sange ani rak sat kre dai gas ki gari ki kara ki su sange ado ai khang da bi ko